mayambu ngasi amuk anova sarmon amaga loinana aikogi kanbiba mapu Prabhu Jesu Christa gi mingda aina khurumjari Ishwar gi wahi pathokchage taminasi pakhunjat basingi thabak pandup tarani thoi pada amadagi na manga phawba khara sangna tasi matam madu aida Herod na singlup ki mi kharabu ot naiba hauraklammi mahakna Johan gi mayamba James pu thangna kaktuna hallammi masina Jew singbu pelhalle haiba mahangna urabada Peter busu phahalle madu hamai yaudaba tal chakhangbagi matam oirammi mahakpu pharabada kaisum sangda thamduna lanmi mari gi kanglup marida mahakpu ngaknaba sinarami maramdi aran chakhangbagi matungda mahakpu mi singi mamangda pukhatke ninglammi asum tawna Peter bu kaisum sangda ngaklammi adubu mahaki damak singlupna Ishorgi mafamda kanna haijarami tamina khraba asengba shastra gi wahi asi khoi mayam gi mathak tai bungona nahona na bor pina biba oisanu amen ngasi nimida sida aina thamjariba sarmona sigi hiram adudi haijabagi pangal asumna thamjabani aduna wahodok oina maruiba sarmon gi hiram asida changdringaida aina thamjaningba wafam khara lei madu ahanbada mayam gi mafamda thamjage mi ayambana Bible paba Bible neinaba amati prarthana tawbase maru oina khandabani kanadabadadi matam mayam ama manghalli masigi maramdi Bible paba neinaba amati prarthana se Ishorgi khulai amagumna khandabagi maramdi khangdabagini haina aina haijaningi khudamoina usuba mystery amana makhoina pairiba khulai sing adugi maramna u amabu matek kaktuna aduga awatpa samduna nanthokduna anuba posak amagi saktamda sem saduna puthok mystery aduna puthokpani adugumna Bible asibusu Ishorgi khulai ni khanduna paragadi aikhoibu anoba punsi anoba saong amada onthokpibani karigumba matamda mi singi mawong matawna aikhoida awaba nungaitaba amadi akiba phawba aikhoida oiba yawi adugumba matamduda Bible asibu khulai amagumna paragadi Jisuna kiganu haibadu ningsingduna thauna phangbani ot naiba singi damakta prarthana tawba ngammi aikhoibu nungsidaba singda bor pibiu haina ikhoina haijaba ngambani aduna Bible asibu knowledge oinana ba paba natana Ishorgi khulai ni khallaga pasi haibase aina haija ningbani Ishorna ikhoibu Jisugumna thauna leiba haiba inba amadi awaba khangba ngamnanaba masigi khulai ase sijinabani aikhoibu yeknaba ot naiba mi leiba haibase leitaba yadaba maru oiba amani Christian punchida yeknaba natraga ot naiba mi leitragadi asengba afaba chaukhatba Christian haibasi aikhoi oiroi aduna aikhoigi punchida afaba amasung phattaba mi makhal animak mathau tabani aduna Mother Teresa na hairami some people are blessing and some are lesson asina haibase mi kharamadi aikhoigi damakta borgi masakni adubu kharamadi aikhoigi damak parani haina haibani aduna phattaba numitpu aikhoina mayok natragadi afaba numitki magun karamna khangba ngamgani awaba langtaknaba mayamdagi lanthoklakpa mitana peace ingthaba haibase sengna khangani aduna aikhoi yeknaba natraga ot naiba mi laibase Ishorgi borni haibase mase aikhoi khanba tamsi adumoinamak mi bu wahananaba ot nainabagi damakta kanagumba amabu shaitanna sijinaba sidi masidi awabagi masakni aduna aikhoi bu yeknaba nungsidaba mi laibagi maramna Bible na takpiba yeknaba bu nungsiu hariba Ishorgi wahise aikhoina ngakpa ngambagi tanja ado aikhoina phangjaribani Sometime inconvenience is a school of God hai Masid hai base karigumba matamdadi khudong chadaba hai base Ishorgi
ꯃꯍꯩ ꯁꯪꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯐꯝꯗ ꯉꯥꯊꯖꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯄꯥꯝꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕꯗꯤ ꯑꯩ ꯏꯁꯥꯃꯛ ꯑꯁꯤꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯍꯤꯡꯅꯅꯕ ꯆꯠꯅꯅꯕ ꯍꯣꯠꯅꯕꯁꯤꯅꯤ ꯃꯔꯨꯑꯣꯏꯕ ꯌꯦꯛꯅꯕ ꯁꯩꯇꯥꯟꯗꯤ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ ꯃꯥꯗꯤ ꯀꯣꯟꯅꯒꯤ ꯋꯥꯐꯝꯅꯤ ꯑꯁꯤꯅꯅꯤ ꯄꯣꯜꯅ ꯑꯩꯅ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯁꯤꯃꯤꯟꯅꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯈ꯭ꯔꯤꯁꯇꯒ ꯁꯤꯃꯤꯟꯅꯔꯕ ꯃꯤ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯗ ꯉꯥꯖꯕ ꯃꯤꯗꯤ ꯊꯋꯥꯏꯗ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯑꯉꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯕꯥꯏꯕꯜ ꯄꯥꯕ ꯅꯩꯅꯕ ꯑꯃꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯈꯨꯠꯂꯥꯏꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯁꯛꯑꯣꯡ ꯑꯃꯗ ꯑꯣꯟꯊꯣꯛꯄꯤꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯃꯗꯨꯗ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯐꯪꯖꯗꯨꯅ ꯊꯧꯅꯥ ꯍꯦꯟꯅ ꯐꯪꯒꯗꯕꯅꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯃꯇꯝ ꯑꯗꯨꯗ ꯐꯪꯒꯗꯕꯅꯤ ꯑꯁꯤ ꯐꯥꯎꯕꯁꯦ ꯑꯩꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯁꯔꯃꯣꯟ ꯑꯁꯤꯗ ꯑꯩꯈꯣই ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯊꯝꯅꯅꯕ ꯇꯧꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯊꯣꯛꯈ꯭ꯔꯕ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯕꯟꯗꯨꯞ 12 ꯑꯃꯗꯒꯤ 5 ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝꯗ ꯍꯦꯔꯣꯗ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ ꯄꯥꯊꯣꯛꯈ꯭ꯔꯕ ꯕꯟꯗꯨꯞꯄꯗ ꯑꯁꯤꯗꯁꯨ ꯍꯦꯔꯣꯗ ꯅꯤꯡꯊꯧ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯍꯦꯔꯣꯗ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯒꯤ ꯃꯤꯡ ꯅꯠꯇꯦ ꯃꯁꯤꯗꯤ ꯄꯣꯖꯤꯁꯟ ꯑꯃꯅꯤ इजराइल की निंगथौ ओइबबु हेरोड हाइना खंगनै असुमना इजिप्ट की निंगथौबुसु फारो हाइना खंगनै अदुना हेरोड असे पॉलिटिकल लीडर नि बाखोन चटपसिंगी थबक पंदुक 12 असिदा उबसे मसिदै खोइन उबसे सिंगलुपना नौना मथंग असुम चाखलकपसिदा हेरोडना सिंगलुप ओट नैबसे हौबनी मतंग असिदा हाइजनिंगबदी अखोइबु मफम मतम पुनमक्ता ओट नैबसे करिगिनो मसिगी पाउखुमदी अखोइसे धर्म चेनबगी मरम ननी हाइबसिनी धर्म चेनबगी दमक ओट नैब खांगबसिंग अदो याइफबनी एना हाइरी धर्म चेनब हाइबसिदी असेंगब अचुंब पुंसी मरेलनी पापी अमगुमना अखोइगी पुंसी मरेल ओइरबदी मिचंग यामगनी अचुंबद हिंगलदी मरुप मपांग लैरोय अचुंबद चटलिब मखै अखोइबु अरानबनी हाइना सिंथानगनी अदुना हेरोडना ओट नैबसे असुम हेंजिलक्तुना जोहान की मयाम जाकोबु कबाक थांगना हाथहल्ले खंदुना यंगबियु सिंगलुप की लुचिंग अमबु मंगक कक्तुना हाथलिबनी मसिदा अइना हाइजनिंगबदी लुचिंग सिंगिदमक हाइजबसे मसि अखोइगी यामना मरुओइबा थौदागनी फोंदोकपिबदसु सिंगलुप 8 की दूत सिंगदनी लुचिंग सिंगदनी ईश्वरना वा हाइबदु थवाई ओइबे हिरम खुदिंग मक्ता चौखटननबा लुचिंग सिंगिदम हाइजबसे यामना मरु ओइबा अखोइगी थौदांगनी हौजिकी मतम असिदा पास्टर सिंगबु फुबा चैबा जेल थंबा हाटपा मसि नोंगमा की हेंगत लगले चर्च थिंजिनबा चर्च मई थाबा मयाम अमा यावरिबनी खंथमिनसि अखोइ सिबु जोनागुमना समुद्रददी नोंगलै नुसिन कन्ना सिटलिङै हिनुंगदा स्लीपर क्लासता नुंगाइना तुमदुना लैरिब्रा अखोइसे अखोइ लुचिंगबसिंगी सिंगलुपकी अमदी थाजदब इचिलिनाव सिंगिदमक कन्ना अखोइ प्रार्थना तौरिब्रा थवाइना थन्बा पुंसी ओइबा याबा लंबी अमदी ngamliba makhai ai isagi natana atopa migidamak मीगी हाइबसिदा आइबु नुंसिबीबा अमदी नुंसिबीदबा यक्नबा मीसिंगिदमकसु ईश्वरदा हाइजबसिनी मीगिदमक कन्ना तत्तना हाइजबसिदा ईश्वरगी बोर फंगबनी मीगिदमक हाइजबसिदा आइगिसु यावरबनी हाइबसे मसि अखोइ थाजसि अदुगा जीसुना हाइजबगी मतांगदा तंबीबसिदा लुक पंदुक 18 असिदा उबसे अहिंगदा नुपा अमगी युमदा मी खरा खंगहौदना थुंगलारे बिजनब करीमता लैतबदुदा मागी थंगनब युम अदुदा चत्तुना चानब खरा पियु हाइदुना कन्ना हाइजबदा हौगत्तुना नुपादुनादि पिनिंगदे अदुबो हन्ना हाइजबदा हौगत्तुना पीखिबनी मसिदा उबसे नुपादुना अतोपसिंगिदमक
ꯑꯍꯤꯡꯗ ꯑꯣꯏꯔꯕꯁꯨ ꯀꯟꯅ ꯍꯥꯏꯖꯩ ꯃꯥꯒꯤ ꯃꯁꯥꯒꯤꯗꯃꯛ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯨꯛ ꯄꯟꯗꯨꯞ 11:7 ꯑꯁꯤꯗ ꯍꯥꯏꯔꯤ ꯅꯤꯖꯧ ꯅꯈꯣꯏꯗ ꯄꯤꯕꯤꯒꯅꯤ ꯅꯪꯅ ꯃꯤꯒꯤꯗꯃꯛ ꯅꯤꯖꯕꯅꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯅꯁꯥꯒꯤꯗꯃꯛ ꯅꯤꯖꯧ ꯑꯩꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯖꯤꯁꯨꯅ ꯍꯥꯏꯕꯅꯤ aduna self center da hingba nattana haijabasida aigi haiba nattana aikhoigi makhoigi mahaki haina aikoi haijaba tamsi ai amadi aigi haiduna asum leiriba makhaidi langtaknaba awabata aikoi nangani ingthaba punchi haibado aikoi phangba ngamloi aduna bible na hairi singlup ki luchingba oriba jacobu mangak kaktuna hatkhre matam aduda singlup ki kari phibam oiramgani masi aikoi khanthani ngaini aikoi gi irakta gi ngasi luchingba ama natraga pastor ama bu asumna hatpa taragadi aikoi kari phibam da leigani masi gi matang asida aikoi pumna makna khanthani ngai matam adu yaurabani Herod na tauriba thabak asida Jehudi singna pele haraure haibase ubada maru oriba luchingba Peter busu mahakna phajinduna jail da thammi Peter busu hat kaina mana thaurang sinbani aduga Peter bu ngak sennabagi damakta mioi 13 khandoktuna sanghanbani Bible na haidi mioi 13 khandoktuna sanghalli singlupu otpa luchingba amabu mangak kaktuna hatpa amabu so hatnanaba phajinba tauriba mong asida singlup kaiba yabani mangkhiba yabani adubu thokliba otnaiba awaba matam asida singlupna ninghannaba leitana yamna kanna makoina haijarami masigi mahai oina sargadut ki matengna Peter bu pulambado thadoktuna loleba thong mayamado mathang hangdoktuna Peter thorakhi masi angakpa amani masi haijabagi pangalni masida ikon khanthaningai oiba wafamdi matam madugi thajaba ichilinau singdo makoi pukning wade sonthade makoi gi manung thangba mi aduda henna pangal kankhatli ichilinau sing taibang pan bagi oina chakhatpado aikoi gi damak maru natte maru oibadi mahangna aikoi bu thajabada chethanbasini awaba khangba tambiba langtakna handaba manung thangba mi da mai pakpa oiba ngambasini Thajabashingi damak masigi thojala se yamna maru oibani asinani Peterna nakoina matam khara awa na khanglaga nakoi bu changkhon hanbigani chethanbigani amasung kalhanbigani haibase ahanba Peter mangagi tarada aduna hojiki yamna luraba matam asida aikhoi gi pukning wadraba ingthana leiba ngamlaba adu orabadi ishor gi asengba thaujalado phangle haiba yare ariba matamadu gi thajaba ichilinau singduna akhona uriba pakhonjatba sing thabak bandu 12 asida uriba se aduk lukhraba phibam aduda karigi sonthadaba no hairagadi masi khangdanaba akhona pakhonjatba sing thabak akhona yenglabadi ahanba pandupta yengsi Jeshuna sarga kakhraba matung Jeshugi mama Mariam amasung sebok singna numit khudingi haijaduna makhoi laibani aduga Jehuda Iskariot ki mahutta atopa ama khanba matam adudasu makhoi mayam na haijaduna khandokhi ani suba pandupta Pentecost ki numitta thawai asengba lakpaduda haijaduna makhoi leirammi makhoi tambiduna tal thugaiduna haijabada itat tattana makhoi leirammi ahum suba pandupta yenglabadi Peter ga Johan ga na haijananaba ningna sangda changba ui aduga mama puknungdagi soinaiba nupa amabu Jisu gi mingda phanba se khoina uba phangi mari suba pandupta yenglabadi mi singna kihanbado singlupna mi singna kihanba matamadu da singlupna haijaduna makhoina leirammi manga suba pandupta yenglabadi sebok singna luchingba singi damakta prarthana tawba se khoina uba phangi Taruk suba pandupta yenglabadi makhoin haijabada amadi thaugalda pukning changani ana hari taret suba pandupta yenglabadi Stefana shiramdaida mabu hatpa singidamak isorda haijai asumna pandup nipan mapan tara dagi tarani thoi phawba tattana otnaiba amadi awaba khangbaga loinana sebok singaduna thawai asengbagi mapana angakpa thabak toba wa paw sandokpa singlup lingkhatpa amadi tattana haijaba se khoina uba phangi makhoi bu yaknaba singda ki hanbado kiraga tuminna leikhide asumna tattana haijabagi mapana makhoina thawjal
ꯊꯧꯖꯥꯜ ꯐꯪꯖꯩ ꯊꯧꯖꯥꯜꯒꯤ ꯃꯊꯛꯇ ꯊꯧꯖꯥꯜ ꯐꯪꯖꯩ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯊꯋꯥꯏꯗ ꯆꯥꯎꯈꯠꯂꯤ ꯁꯤꯕꯁꯦ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯅꯠꯇꯕꯒꯨꯝꯅ ꯈꯟꯈꯤ ꯊꯋꯥꯏꯗ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯤ ꯃꯔꯨꯞꯁꯤꯡ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜꯅ ꯍꯤꯡꯕ ꯌꯥꯗꯦ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯇꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯁꯥꯃꯨꯑꯦꯜ ꯄꯟꯗꯨꯞ 2ꯗ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯈꯪꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯟꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯨꯟꯁꯤꯗꯣ ꯀꯟꯕꯒꯤꯅꯤ ꯃꯤꯁꯤꯡꯅ ꯑꯣꯠ ꯅꯩꯔꯕꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯂꯨꯆꯤꯡꯕꯁꯤꯡꯗ ꯆꯪꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯉꯝ ꯑꯊꯧꯁꯤꯡꯃꯛꯅ ꯑꯣꯠ ꯅꯩꯔꯕꯗꯤ ꯀꯅꯥꯗ ꯆꯪꯖꯒꯅꯤ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯆꯪꯖꯐꯝ ꯑꯗꯨꯗꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯁꯦꯡꯅ ꯈꯪꯈꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤꯗꯤ ꯏꯁꯣꯔ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ ꯖꯤꯁꯨꯅ ꯇꯧꯔꯝꯕ ꯊꯧꯒꯜ ꯑꯗꯨꯁꯨ ꯑꯇꯣꯟꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯅ ꯅꯣꯍꯦꯠꯄꯤꯔꯕꯁꯤꯡꯒꯤ ꯃꯐꯝꯗꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯗꯣ ꯍꯥꯏꯖꯕꯗ ꯌꯥꯝꯅ ꯀꯜꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯀꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯒꯗꯕ ꯋꯥꯍꯪꯅꯤ ꯁꯤꯡꯂꯨꯞ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯨ ꯂꯩꯇꯔꯦ ꯑꯣꯠ ꯅꯩꯕꯅꯃꯛ ꯀꯜꯂꯤꯕ ꯃꯔꯥꯜ ꯊꯩꯖꯤꯟꯕꯤꯕꯁꯨ ꯂꯦꯞꯇꯦ ꯃꯁꯤ ꯈꯜꯂꯒ ꯁꯦꯕꯣꯛꯁꯤꯡ ꯑꯗꯣ ꯆꯥꯏꯊꯣꯛꯈꯤꯕ ꯁꯣꯟꯊꯈꯤꯕ ꯌꯥꯕꯅꯤ ꯃꯈꯣꯏ ꯁꯣꯟꯊꯈꯤꯗꯦ ꯍꯥꯏꯖꯕꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯜ ꯍꯦꯟꯅ ꯐꯪꯖꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒ ꯊꯧꯒꯜ ꯇꯧꯃꯤꯟꯅꯔꯝꯕꯤ ꯂꯜꯔꯝꯊꯥꯔꯤ ꯍꯥꯏꯅ ꯀ꯭ꯔꯥꯞꯀꯤ ꯑꯣꯖꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯈꯅꯧꯗ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯔꯛꯇ ꯂꯈꯅꯧꯒꯤ UP ꯕꯤꯍꯥꯔꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡꯒ ꯁ꯭ꯇꯦꯇꯁꯇ ꯐꯣꯇꯣ ꯍꯦꯛ ꯊꯥꯡꯒꯠꯂꯤ ꯃꯗꯨꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯣꯛꯅꯩ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯃꯈꯣꯏꯁꯦ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯊꯧꯅꯥ ꯂꯩꯕ ꯅꯍꯥꯁꯤꯡꯅꯤ ꯃꯈꯣꯏꯁꯦ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯠꯇꯅ ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯋꯥꯄꯥꯎ ꯁꯟꯗꯣꯏ ꯏꯁꯩ ꯁꯛꯏ ꯖꯒꯣꯏ ꯁꯥꯏ ꯃꯤꯅ ꯐꯨꯕ ꯆꯩꯕ ꯅꯣꯛꯅꯕ ꯑꯗꯨꯝ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯊꯦꯡꯅꯅ ꯂꯩꯕꯁꯤꯡꯅꯦꯅ ꯍꯥꯏ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤ ꯃꯈꯣꯏꯁꯦ ꯊꯦꯡꯅꯃꯟꯈꯤꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯣꯠꯅꯩꯕꯁꯦ ꯊꯦꯡꯅꯃꯟꯈꯤꯅ ꯃꯈꯣꯏ ꯑꯗꯣ ꯀꯤꯗ꯭ꯔꯕꯖꯥꯠꯅꯦꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨꯁꯨ ꯌꯦꯛꯅꯕꯅ ꯀꯤꯍꯟꯕꯗ ꯑꯩꯈꯣꯏꯅ ꯀꯤꯕꯁꯦ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯃꯈꯣꯏꯒꯤ ꯐꯦꯚꯔꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯈꯣꯏꯅ ꯌꯥꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯊꯕꯛ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯎꯕꯗ ꯄꯦꯜꯂꯝꯂꯣꯏ ꯍꯥꯏꯅ ꯃꯁꯤ ꯑꯩꯅ ꯈꯜꯂꯤ ꯉꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯆꯍꯤ 10-20 ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯂꯒ ꯑꯔꯤꯕ ꯃꯤꯄꯥꯜꯗ ꯍꯟꯖꯤꯜꯂꯤꯕ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯤꯕ ꯀꯔꯤꯒꯤ ꯅꯤꯡꯕ ꯀꯥꯏꯔꯤꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟ ꯈꯔ ꯑꯃꯗꯤ ꯑꯩꯗꯤ ꯁꯥꯎꯔꯗꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯎꯏ ꯃꯁꯤꯕꯨ ꯀꯔꯤ ꯋꯥꯇꯥꯅꯣ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯁꯤꯡꯂꯨꯞꯇꯒꯤ ꯇꯣꯉꯥꯟꯅꯤꯡꯕꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯇꯣꯛꯅꯤꯡꯕꯒꯤ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯎꯏ ꯃꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯗꯤ ꯅꯨꯡ ꯁꯦꯡꯗꯕ ꯄꯨꯛꯅꯤꯡ ꯁꯦꯡꯗꯕ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯕ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯀꯨꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯗꯣ ꯀꯔꯤꯁꯨ ꯈꯪꯗꯅ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯖꯤꯁꯨꯕꯨ ꯁꯦꯡꯅ ꯈꯪꯗꯕ ꯊꯥꯖꯗꯕ ꯑꯃꯗꯤ ꯍꯥꯏꯖꯕꯒꯤ ꯑꯃꯗꯤ ꯕꯥꯏꯕꯜ ꯄꯥꯕꯒꯤ ꯅꯩꯅꯕꯒꯤ ꯄꯨꯛꯅꯤꯡ ꯃꯈꯣꯏꯗ ꯂꯩꯇꯕꯒꯤꯅꯤ ꯃꯃꯤꯡ ꯆꯠꯄ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯌꯥꯝꯕꯅ ꯍꯥꯏꯖꯕꯁꯦ ꯄ꯭ꯔꯥꯔꯊꯅꯥꯁꯦ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯛꯁꯤꯠꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇ꯭ꯔꯒ ꯏꯃꯥꯔꯖꯦꯟꯁꯤ ꯃꯇꯝꯗ ꯊꯣꯛꯐꯝ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯒꯥꯔꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯊꯣꯛꯅꯅꯕ ꯍꯤꯡꯅꯅꯕ ꯊꯣꯛꯐꯝ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯁꯤꯕꯨ ꯅꯣꯡ ꯀꯟꯅ ꯆꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯦ ꯅꯠꯇ꯭ꯔꯒ ꯁꯥꯇꯤꯟꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯃꯤ ꯑꯌꯥꯝꯕꯒꯤ ꯄꯨꯛꯅꯤꯡꯗ ꯄ꯭ꯔꯥꯔꯊꯅꯥꯗꯤ ꯏꯁꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯈꯛꯇꯩꯗꯃꯛ ꯏꯁꯣꯔꯗ ꯅꯤꯖꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅꯗꯤ ꯊꯋꯥꯏꯗ ꯄꯥꯡꯒꯜ ꯀꯟꯕ ꯏꯪꯊꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯐꯪꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯏ ꯂꯥꯡꯇꯛꯅꯕ ꯑꯀꯤꯕ ꯑꯋꯥꯕꯅ ꯊꯟꯕ ꯄꯨꯟꯁꯤꯗ ꯑꯁꯨꯝ ꯍꯤꯡꯒꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯅ ꯄꯨꯟꯁꯤ ꯑꯁꯨꯝ ꯂꯣꯏꯈꯤꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯊꯧꯖꯥꯜ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯅꯤ ꯂꯩ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕꯗ ꯆꯥꯎꯈꯠꯄ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯄꯣꯠ ꯆꯩ ꯐꯪꯕꯒꯤ ꯊꯧꯖꯥꯜ ꯃꯁꯤꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯐꯪꯕ ꯊꯧꯖꯥꯜ ꯑꯗꯨꯅꯤ ꯑꯅꯤꯁꯨꯕꯗꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯅꯨꯡ ꯊꯪꯕ ꯃꯤꯁꯤꯅ ꯐꯪꯕ ꯊꯧꯖꯥꯜ ꯃꯁꯤꯗꯤ ꯏꯁꯣꯔꯒ ꯂꯣꯟꯅ ꯂꯩꯅꯔꯤꯕ
ꯑꯆꯦꯠꯄ ꯃꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯃꯁꯤꯒꯤ ꯊꯧꯖꯥꯜ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤ ꯃꯔꯦꯜ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯟꯕ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯅꯤ ꯃꯁꯤꯅꯤ ꯃꯔꯨꯑꯣꯏꯕ ꯑꯁꯦꯡꯕ ꯊꯧꯖꯥꯜ ꯃꯁꯤꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯈꯨꯗꯤꯡꯃꯛꯅ ꯐꯪꯕ ꯉꯝꯗꯕ ꯊꯧꯖꯥꯜ ꯑꯗꯨꯅꯤ ꯊꯧꯖꯥꯜ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯔꯪ ꯑꯔꯥꯛ ꯄꯣꯠ ꯆꯩ ꯑꯗꯨ ꯅꯠꯇꯦ ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯑꯋꯥꯕ ꯀꯣꯛꯄꯗꯨ ꯅꯠꯇꯦ ꯊꯧꯖꯥꯜ ꯍꯥꯏꯕꯁꯦ ꯃꯤꯁꯛ ꯑꯃꯅꯤ ꯖꯤꯁꯨ ꯃꯁꯥꯃꯛ ꯊꯧꯖꯥꯜꯅꯤ ꯖꯤꯁꯨꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯏꯁꯣꯔꯅ ꯃꯆꯥꯅꯨꯄꯥ ꯈꯛ ꯊꯥꯔꯛꯄ ꯅꯠꯇꯦ ꯄꯥꯡꯕꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕꯗꯣ ꯊꯥꯔꯛꯄꯅꯤ ꯊꯋꯥꯏꯁꯤꯅ ꯅꯨꯡꯗ ꯂꯩꯗꯨꯅ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯟꯕ ꯄꯨꯟꯁꯤꯗ ꯍꯤꯡꯅꯅꯕ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯅ ꯊꯕꯛ ꯇꯧꯕꯤꯔꯛꯅꯕ ꯂꯝꯕꯤ ꯄꯤꯕꯅꯤ ꯃꯁꯤ ꯇꯧꯕꯤꯌꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯅꯤ ꯍꯥꯏꯖꯕ ꯍꯥꯏꯕꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯀꯣꯟꯇꯦꯛ ꯂꯩꯅꯕ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯁꯣꯟꯕꯗꯨ ꯄꯤꯁꯤꯟꯕꯗ ꯃꯍꯥꯛꯅ ꯄꯥꯡꯒꯜ ꯄꯤꯕꯤꯔꯛꯀꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯗꯤ ꯖꯥꯀꯣꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯅꯝꯕ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯆꯔꯒꯗꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯏꯖꯔꯦꯜ ꯑꯣꯟꯊꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒ ꯃꯍꯥꯛꯀ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯅ ꯐꯪꯒꯗꯕꯅꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕ ꯑꯁꯦ ꯍꯥꯏꯖꯕꯒꯤ ꯃꯄꯥꯟꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯥꯟꯅꯅꯕ ꯈꯛ ꯅꯤꯖꯕꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯍꯦꯟꯅ ꯈꯪꯅꯅꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯦꯟꯅ ꯈꯪꯅꯅꯕ ꯍꯣꯠꯅꯕ ꯃꯥꯕꯨ ꯊꯥꯒꯠꯄ ꯑꯃꯗꯤ ꯃꯤꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯌꯦꯛꯅꯕꯁꯤꯡ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯒꯤꯗꯃꯛ ꯇꯠꯇꯅ ꯍꯥꯏꯖꯕ ꯑꯁꯤꯅꯤ ꯃꯍꯥꯛꯄꯨ ꯁꯦꯡꯅ ꯈꯪꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯃꯁꯤꯒꯨꯝꯕ ꯀꯥꯟꯅꯗꯕ ꯋꯥꯐꯝꯗ ꯈꯜꯂꯨꯕꯒꯤ ꯃꯇꯝ ꯂꯩꯔꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗꯇ ꯈꯟꯕꯗ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯖꯤꯁꯨꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨꯗ ꯑꯉꯥꯎꯕꯒꯨꯝ ꯂꯩꯒꯅꯤ ꯌꯨꯗ ꯅꯠꯇ꯭ꯔꯒ ꯅꯤꯁꯥꯗ ꯑꯦꯗꯤꯛ ꯆꯨꯈ꯭ꯔꯕ ꯃꯤꯅ ꯃꯥꯕꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯃꯗꯨ ꯃꯋꯥ ꯂꯧꯗꯦ ꯌꯨꯗ ꯅꯤꯁꯥꯗ ꯑꯦꯗꯤꯛ ꯆꯨꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯂꯥꯡꯇꯛꯅꯕ ꯑꯀꯤꯕ ꯏꯀꯥꯏꯕ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯤꯅ ꯆꯩꯔꯁꯨ ꯃꯉꯣꯟꯗ ꯐꯨꯔꯕꯁꯨ ꯃꯉꯣꯟꯗ ꯋꯥꯔꯧꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯀꯤꯔꯤꯕ ꯏꯀꯥꯏꯔꯤꯕ ꯂꯥꯡꯇꯛꯅꯕꯁꯦ ꯉꯥꯎꯕ ꯌꯧꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯁꯦꯕꯣꯛꯁꯤꯡꯅ ꯄꯦꯟꯇꯤꯀꯣꯁꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯟꯗꯨꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯁꯦ ꯌꯨ ꯉꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯑꯗꯨꯗ ꯋꯥꯈꯜ ꯊꯝꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯃꯁꯤ ꯁꯩꯇꯥꯟꯒꯤ ꯑꯄꯥꯝꯕꯅꯤ ꯃꯤꯁꯤꯡꯅ ꯉꯥꯡꯅꯕꯗꯨꯗ ꯅꯣꯍꯥꯅ ꯃꯇꯝ ꯃꯥꯡꯍꯜꯂꯝꯂꯒꯗꯤ ꯃꯍꯥꯛꯅ ꯍꯤꯖꯥꯎ ꯑꯗꯨ ꯁꯥꯔꯝꯒꯗ꯭ꯔꯥ ꯍꯟꯅꯥꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯝꯂꯒꯗꯤ ꯃꯍꯥꯛꯅ ꯃꯥꯏꯆꯧ ꯁꯥꯃꯨꯑꯦꯜꯕꯨ ꯄꯣꯛꯂꯝꯒꯗ꯭ꯔꯥ ꯑꯕ꯭ꯔꯥꯍꯥꯝꯅ ꯁꯥꯔꯥꯒꯤ ꯋꯥ ꯀꯔꯤꯒꯨꯝꯕ ꯇꯥꯔꯝꯂꯒꯗꯤ ꯏꯁꯥꯛꯄꯨ ꯀꯠꯊꯣꯛꯄ ꯉꯝꯂꯝꯒꯗ꯭ꯔꯥ ꯖꯤꯁꯨꯅ ꯃꯤꯁꯤꯡꯒꯤ ꯅꯣꯛꯅꯕ ꯎꯁꯤꯠꯇꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯔꯝꯂꯒꯗꯤ ꯀ꯭ꯔꯣꯁꯇ ꯃꯍꯥꯛꯅ ꯁꯤꯕꯤꯔꯝꯒꯗ꯭ꯔꯥ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯖꯕ ꯑꯃꯗꯤ ꯇꯥꯅꯕ ꯍꯣꯠꯅꯕꯁꯤꯡ ꯑꯗꯣ ꯌꯥꯏꯐꯕꯅꯤ ꯃꯤꯅ ꯀꯔꯤ ꯉꯥꯡꯉꯤ ꯇꯥꯕꯁꯤꯡ ꯑꯗꯨꯗꯤ ꯃꯗꯨꯗꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯩꯅ ꯃꯔꯨ ꯍꯨꯜꯂꯗꯤ ꯂꯣꯛꯀꯅꯤ ꯑꯩꯅ ꯀꯠꯂꯗꯤ ꯐꯪꯒꯅꯤ ꯄꯤꯔꯗꯤ ꯐꯪꯒꯅꯤ ꯊꯧꯒꯜ ꯇꯧꯔꯗꯤ ꯕꯣꯔ ꯐꯪꯒꯅꯤ ꯖꯤꯁꯨ ꯊꯥꯖꯔꯤꯁꯦ ꯏꯅꯥꯛ ꯈꯨꯟꯅꯅꯕꯅꯤ ꯅꯤꯖꯧ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯕꯦꯡꯛ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯈꯔ ꯊꯥꯗꯣꯛꯄ ꯇꯝꯁꯤ ꯀꯥꯟꯅꯕ ꯊꯤꯕ ꯏꯁꯣꯔ ꯅꯤꯡꯕꯗ ꯕꯤꯖꯤꯅꯦꯁ ꯃꯥꯏꯟꯗꯦꯠꯅꯤ ꯃꯗꯨꯗꯤ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤꯗ ꯂꯦꯕꯦꯜ ꯈꯖꯤꯛ ꯋꯥꯡꯈꯠꯍꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯖꯤꯁꯨꯕꯨ ꯐꯪꯖꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯔꯤꯕꯗꯣ ꯃꯈꯣꯏ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕꯗꯣ ꯊꯥꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯁꯤ ꯄ꯭ꯔꯚꯨꯅ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯆꯥꯎꯈꯠꯅꯅꯕ ꯇꯧꯈꯤꯕ ꯊꯧꯒꯜ ꯖꯤꯁꯨꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯣ ꯑꯩꯈꯣꯏ ꯇꯝꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯇꯦꯛ ꯑꯃꯇꯪꯒ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯅꯣꯡꯃ ꯖꯤꯁꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯍꯜꯂꯛꯄꯗ ꯈꯥꯏꯅꯈꯤ ꯖꯤꯁꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯔꯤꯌꯥꯝꯅ ꯊꯤꯗꯨꯅ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯖꯤꯁꯨꯅ ꯍꯥꯏ ꯂꯨꯛ 2:19
नखोइना आइबु थीबसि करिगिनो आइदि इपागी युमदा लेफम थोकपनि हाइबा नखोइ खंगलमदरा हारिबा वाफम असे इंग्लिश की बाइबल अदुददि did you not know that I must be about my father's business did you not know that I must be about my father's business asumna hai chahi tarani thoi khakta suriba jisuna business ki matang da ngang bani chahi tarani thoi surakpada mapa gi business puba haukrabani ai khoi khuding mangna khantha gadobadi ai gi awat pa kari kari no natraga ipa ishorna kari pirakkani haina khanba nattana ibungo nahaki business se karamna tawgani mangliba thawai sing karamna kangani taibang pansida ishorgi ibung manung oriba singlupu karamna chawkhat hangani masi hana khanpham thokbani ashigumbagi pukning wakhal asida mapung phaba christian amamam aikhoi oinana ba honasi ai awabata khalla haijabado khara aikhoi hantha hanchi mariam da jisuna haibase aigi ipagi business ase aina pufam thokpani haibana khoina khangdra haina hangbani masini mapa machagi relationship mari leina ba haibatu masini imung manung oriba singlup ki polum puba jisu gi polum puba amadi mapa gi mahut sin ba haibatu masini taibang pan bagi oina su machana piklingai matamdadi mapa dagi dargar taba pumnamak niduna haijaduna leibani matamgi matungina machana chauroklaba matung dagidi mapagi mahut chinduna mapana tauramba business ato machana mahut chinduna mapagi minglen chawkhat halli imung manung hena chawkhat anaba machana honaba ngaktani aduna singlupu semgat sagat pada aikhoi amamam gi thaudang yamna chawi haiba khangduna bible paduna neinaduna jisubu sengna khangbada amasung haijabada pukning changsi jisubu phangjabase kaya tamamal yam khrabano haibase khangdabagini aikhoi masen मान अदु हाई खरे अदु लौ खरे अदा तौ खरे हाइदुना साउनरिबा वारौनरिबा महांगना अखोदा सिनबिबा अरान खुबम सरगदो सेंगना खंगदबगिनी अखोना ताइबंग पान सिदा कीरिबा लांगतकनरिबा ताइबंग पानबगी पुमनमक मांगख्रबसु जिसु फंगबसिदी तोंगजबगी तोंगजब ngakतनी अइगी दमकता जिसु लैरे अइगीदी जिसुनी हाइबसिदा अखोय पेनथोकपा तमसी पोल नदी अइना हिंगबा ख्रिस्तानी सीबा तोंगजबनी हाइना हाइरिबनी aduna haijabada puning changbaga loinana isagi pangalda nattana isorda ngajaduna yeknaba singi ki hanbabu ki daduna langtaknaba pumnamak mangoda langsille hairaga puning lumna ingthana leinanaba aikhoi honarasi tamina khraba ibungo mahaki wahiyase tajariba aikhoi mayamgi mathakda thaujal bor pinabiba oirasanu amen